ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯐꯖꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯁꯛ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ, ꯑꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯒꯤ ꯆꯥꯏꯕꯤ ꯀꯧꯕꯤ ꯃꯅꯝ ꯑꯗꯨꯗꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯄ ꯁꯥꯖꯠ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯝꯍꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯗꯗꯤ ꯑꯐꯕ ꯁꯥꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯐꯅꯇꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯕꯤꯒꯤ ꯇꯨꯡꯗ ꯄꯥꯈꯪ ꯀꯌꯥꯅꯁꯨ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪꯁꯤꯅ ꯀꯅꯥꯒꯤ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟ ꯂꯩꯔꯛ ꯀꯣꯟꯊꯣꯡ ꯁꯂꯨꯞ ꯁꯂꯨꯞ ꯂꯩꯕꯗꯧꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯖꯕꯤꯗꯤ ꯅꯥꯄꯜ ꯀꯥꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯃꯥꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯂꯩꯇꯕꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯐꯖꯕꯤꯗꯨ ꯏꯌꯣꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯅꯖꯕꯤ ꯃꯇꯥ ꯇꯣꯝꯕꯤꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯣꯏ ꯇꯥꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯇꯥꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯖꯨ ꯃꯌꯨꯝꯁꯦ ꯍꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯗꯅ." "ꯏꯁ, ꯅꯪꯁꯤꯗꯤꯕ, ꯁꯤꯡꯖꯨꯁꯦ ꯆꯥꯁꯤ ꯂꯥꯎꯅ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯕꯗꯣ ꯑꯃꯨꯛ ꯄꯔꯃꯥꯟ ꯄꯟꯊꯩ ꯇꯧꯗꯅ." "ꯑꯣ, ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗꯅꯦ ꯅꯣꯛꯂꯝꯂꯔꯣꯏ ꯈꯟꯗꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯅꯣꯛꯅꯤꯡꯕ ꯏꯐꯥꯎ ꯐꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯕ ꯇꯧꯁꯤꯁꯦ." "ꯑꯁ ꯏꯕꯦꯝꯃ, ꯅꯪꯁꯤꯗꯤꯕ, ꯌꯥꯔꯦ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯡꯖꯨꯗꯨ ꯇꯣꯠꯂꯒ ꯆꯥꯕ ꯍꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯍꯨꯛꯀꯤ ꯍꯦꯛ ꯇꯧꯕꯒ ꯇꯣꯝꯕꯤꯅ ꯍꯥꯊꯨ ꯍꯥꯊꯨ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯅꯣꯏꯒꯤ ꯃꯥꯝꯃ ꯏꯅꯦ ꯍꯣꯏꯒꯤ ꯄꯤꯔꯣꯏꯗ꯭ꯔꯣ?" "ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯈꯜꯂꯨꯔꯦ꯫ ꯄꯤꯔꯣꯏꯁꯤ, ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯕꯁꯦ ꯃꯅꯤꯡ ꯇꯣꯏꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯇ ꯆꯥꯔꯁꯤ." "ꯑꯗꯣ ꯅꯣꯏ ꯏꯅꯝꯃꯗꯤ ꯀꯧꯁꯤꯗꯅ." "ꯀꯧꯔꯨꯅꯨ, ꯃꯥꯗꯤ ꯀꯥꯗꯅꯦ ꯄꯨꯔꯨꯝ ꯍꯩꯇꯨꯞ ꯁꯥꯗꯅ ꯂꯩꯔꯝꯈꯤꯅꯤ, ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯨꯔꯁꯨ ꯆꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯤ꯫ ꯁꯤ ꯆꯥꯗꯧꯕ ꯑꯗꯨꯝ ꯏꯕꯥꯅꯤ ꯆꯥꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯁꯤꯡꯖꯨ ꯆꯥꯛꯈꯨꯝꯗꯨꯃ ꯍꯨꯞꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯥꯗ ꯁꯤꯡꯖꯨ ꯌꯥꯎꯅ ꯌꯥꯎꯅ, "ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯅꯤꯅꯦ." "ꯑꯁ, ꯅꯌꯥꯗ ꯁꯥꯔꯤꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯈꯣ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯣ." ꯇꯣꯝꯕꯤ ꯃꯌꯥꯗ ꯁꯥꯔꯤꯕ ꯁꯤꯡꯖꯨꯗꯨ ꯐꯠ ꯐꯠ ꯁꯥꯏꯖꯤꯜꯂꯒ ꯇꯞꯅ ꯌꯣꯠꯊꯗꯨꯅ, "ꯂꯝꯕꯤꯗ ꯇꯥ ꯊꯥꯅꯤꯂꯨ ꯊꯦꯡꯅꯩ꯫ ꯃꯥꯅ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯅꯤ." "ꯀꯔꯤꯕꯨ ꯈꯟꯗꯧꯔꯤꯒꯦ, ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦꯅ ꯈꯨꯝꯈꯣ." ꯇꯣꯝꯕꯤ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯁꯤꯡꯖꯨꯗꯨ ꯁꯥꯏꯅ ꯁꯥꯏꯅ, "ꯏꯕꯦꯝꯃ, ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯖꯅꯤꯀꯣ." "ꯑꯁ, ꯄꯥꯞꯀ ꯂꯥꯏꯔꯤ, ꯅꯌꯥꯗ ꯁꯥꯏꯅ ꯁꯥꯏꯅ ꯋꯥ ꯉꯥꯡꯀꯅꯨꯃꯤ ꯅꯪꯕꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅ ꯇꯧꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯕꯗ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯇꯣꯝꯕꯤꯗꯨ ꯐꯥꯒꯤ ꯑꯣꯏꯅ, "ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯏꯇꯥꯁꯦ ꯊꯕꯛ ꯂꯩꯇꯕꯩꯅ ꯂꯥꯛꯂꯒ ꯌꯦꯠꯁꯤꯟꯕꯤꯔꯦ ꯇꯧꯔꯤꯁꯤ꯫ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯃꯤꯇꯣꯞ ꯇꯧꯅꯒ ꯍꯥꯏꯔꯤꯅꯣ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯑꯩꯒꯤꯗꯤ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯌꯨꯝꯗ ꯊꯕꯛꯅ ꯄꯩꯈꯩ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯅꯪꯅ ꯅꯪꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯂꯒ ꯑꯁꯨꯝꯅ ꯏꯅꯥꯛꯇ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯄꯁꯦ ꯑꯩꯒꯤꯗꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕꯅꯤ." "ꯍꯣꯏꯁꯦ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ." "ꯍꯣꯏ ꯍꯣꯏ." ꯐꯖꯕꯤ ꯃꯁꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯇꯥꯗ ꯄꯥꯎ ꯀꯌꯥꯗꯤ ꯇꯝꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥ ꯀꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯀꯥꯗ ꯃꯈꯨꯜ ꯊꯣꯛꯇ ꯂꯩꯔꯝꯕ ꯃꯅꯝ ꯆꯥꯏꯕꯤꯗꯨ ꯈꯨ ꯈꯨ ꯀꯥꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ, "ꯅꯤꯡꯉꯣꯜ ꯇꯧꯉꯝꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯄꯥꯎ ꯍꯦꯛ ꯇꯝꯂꯤꯕꯁꯦ, ꯍꯥ?" "ꯏꯅꯝꯃ, ꯑꯩꯕꯨ ꯇꯣꯝꯕꯤꯗ ꯏꯅꯝꯃꯒꯤ ꯃꯔꯝꯗ ꯀꯔꯤꯕꯨ ꯇꯝꯈꯤꯒꯦꯅꯦ? ꯏꯅꯝꯃꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ?" "ꯀꯔꯤ ꯇꯝꯈꯤꯒꯦ ꯀꯥꯏꯅ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯁꯛꯂꯣꯟ ꯄꯨꯕ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯑꯩꯒꯤ ꯀꯥꯗ ꯄꯨꯔꯨꯝ ꯍꯩꯇꯨꯞ ꯁꯥꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯕꯦꯝꯃ, ꯅꯪꯁꯤ ꯐꯔꯣꯏꯗꯧꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤꯗꯨ ꯁꯥꯎꯅ ꯐꯖꯕꯤꯗ
ꯃꯈꯨꯠ ꯌꯩꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯝꯂꯒ ꯁꯥꯎꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯖꯕꯤ ꯃꯅꯝꯃꯅ ꯍꯥꯏꯔꯝꯂꯤꯕ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯣꯡꯈꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯌꯨꯝꯁꯤꯗ ꯐꯥꯎꯕ ꯑꯩꯁꯦ ꯏꯅꯤꯡꯇꯝꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯕꯒꯤ ꯍꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯇꯣꯜꯂꯤꯗꯀꯣ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯕꯤ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯚꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯐꯤꯗꯨ ꯁꯥꯒꯦ ꯍꯥꯏꯗꯗꯅ ꯐꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ?" "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯐꯤꯗꯨ ꯁꯥꯕ ꯍꯧꯒꯦ ꯇꯧꯔꯝꯃꯤ꯫ "ꯍꯥꯏ, ꯊꯕꯛ ꯇꯧꯕꯗ ꯈꯣꯏꯖꯪꯅ ꯇꯧꯕ ꯇꯝꯃꯨ. ꯂꯥꯡꯐꯥꯡ ꯈꯟꯕ ꯌꯥꯗꯦꯀꯣ. ꯏꯃꯥꯅꯦ, ꯃꯈꯥ ꯊꯪꯕꯒꯤ ꯅꯅꯦ ꯊꯔꯣꯍꯣꯏꯗ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ ꯈꯤꯇ ꯂꯧꯔꯨꯒꯦ. ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯗꯣꯛꯂꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯆꯥꯏꯕꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯕꯅ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯃꯥꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜꯗ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡꯗ "ꯏꯁ, ꯏꯃꯥꯅ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯥꯡꯅꯤ. ꯑꯁꯤꯗꯤ ꯑꯩ ꯇꯥꯁꯤꯟꯅꯗꯗꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯨꯕꯅ ꯐꯅꯤ." ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯏꯕꯤ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯐꯖꯕꯤꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯁꯥꯒꯤ ꯐꯤ ꯁꯥꯔꯤꯕꯗꯨꯒꯤ ꯃꯇꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯁꯪꯖꯗꯦ. ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯒꯤ ꯃꯇꯝ ꯁꯪꯖꯔꯝꯗꯦ. ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯥ ꯇꯣꯝꯕꯤꯅ ꯅꯨꯡꯊꯤꯜ ꯅꯨꯡꯃꯥꯟ ꯃꯇꯝꯗꯗꯤ ꯁꯤꯡꯖꯨ ꯍꯩꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯇꯥ ꯑꯅꯤꯗꯨ ꯆꯥꯃꯤꯟꯅꯕ ꯅꯠꯇꯅ ꯐꯖꯕꯤ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯁꯪꯖꯔꯝꯗꯦ. ꯃꯅꯝꯃ ꯆꯥꯏꯕꯤꯗꯤ ꯂꯥꯛꯄ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯃꯀꯣꯛ ꯈꯔ ꯆꯤꯛꯏ, ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ. ꯐꯖꯕꯤ ꯁꯥꯔꯤꯕ ꯐꯤꯗꯨ ꯂꯣꯏꯁꯤꯟꯒꯦ ꯈꯟꯗꯨꯅ ꯃꯃꯥꯅ ꯁꯤꯟꯅꯔꯝꯕ ꯋꯥꯒ ꯈꯟꯖꯤꯟꯗ ꯐꯤꯗꯨ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯅꯨꯃꯤꯠꯁꯨ ꯈꯔ ꯂꯩꯊꯔꯛꯄꯗ ꯐꯖꯕꯤꯒꯤ ꯃꯃꯥꯗꯨ ꯌꯦꯟꯗꯦꯝ ꯃꯆꯥ ꯃꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯔꯞꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯗꯣ ꯃꯟꯁꯤꯜꯂꯝꯃꯨ ꯁꯦꯝꯃꯝꯃꯣꯅ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯐꯥꯎ ꯐꯤꯗꯣ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯣꯔꯦꯟ ꯀꯔꯤ ꯆꯥꯁꯤ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯐꯤꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯥꯕꯁꯨ ꯌꯥꯕꯁꯤꯗ." "ꯏꯃꯥ, ꯑꯁꯤꯒꯤ ꯃꯇꯦꯛꯁꯤꯅ ꯂꯣꯏꯗꯧꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛꯂꯁꯤꯔ ꯇꯧꯕꯅꯤ. ꯑꯁꯤ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯑꯩ ꯁꯦꯝꯂꯒꯦ." "ꯅꯅꯝꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯥ?" "ꯍꯣꯏ." "ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯁꯤ ꯃꯥ ꯀꯥꯗꯒꯤ ꯁꯨꯡꯍꯦꯛ ꯍꯦꯛꯇꯣꯛꯇꯕꯁꯤꯕꯣ." ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯆꯥꯏꯕꯤꯁꯨ ꯇꯥꯔꯝꯃꯤ. ꯆꯥꯏꯕꯤ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ. "ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ. ꯃꯆꯥꯅꯨꯄꯤꯁꯤꯒ ꯃꯈꯣꯏꯅꯤꯅ ꯑꯩꯁꯦ ꯌꯦꯡꯁꯟꯗꯧꯒꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ. ꯀꯥꯟꯅꯗꯦ, ꯃꯄꯥꯟꯗ ꯊꯣꯛꯂꯨꯕꯅ ꯐꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯀꯧꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ." ꯑꯁꯤ ꯈꯟꯅ ꯆꯥꯏꯕꯤ ꯇꯞꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ. ꯆꯥꯏꯕꯤ ꯎꯕꯗ ꯐꯖꯕꯒꯤ ꯃꯃꯥꯗꯨ ꯁꯥꯎꯔꯞꯅ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯧ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ? ꯅꯨꯡꯁꯥ ꯃꯉꯥꯜꯅꯒ ꯅꯁꯥꯗꯨ ꯌꯩꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯅꯥꯕ ꯇꯥꯔꯦꯅꯦ." "ꯏꯃꯥ, ꯑꯩꯁꯨ ꯀꯥꯗ ꯂꯩꯅꯤꯡꯗꯅꯅꯦ ꯁꯨꯝ ꯂꯩꯁꯤꯟꯕ ꯅꯠꯇꯦ. ꯏꯃꯥ ꯍꯣꯏꯗꯤ ꯅꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯇꯥꯗꯕꯗ ꯍꯣꯠꯅꯕꯗꯨꯗ ꯑꯩꯁꯨ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤ." ꯐꯖꯕꯤ ꯃꯅꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯨꯝꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯛꯅ "ꯀꯔꯤꯑꯕ? ꯏꯃꯥ ꯏꯕꯦꯝꯃ, ꯕꯦꯝꯃ, ꯅꯪ ꯅꯆꯤꯟ ꯁꯤꯗꯤꯑꯕ? ꯏꯕꯦꯝꯃ, ꯅꯪꯁꯤ ꯅꯆꯤꯟꯗꯨ ꯄꯥꯜꯂꯝꯗ꯭ꯔꯕꯗꯤ ꯀ꯭ꯋꯥꯛꯅ ꯀꯛꯌꯦꯟ ꯆꯦꯟꯕ ꯁꯣꯏꯔꯣꯏ. ꯏꯁ, ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯕꯨ ꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯑꯣꯂꯩ ꯄꯥꯂꯩ ꯇꯧꯔꯒꯗ ꯂꯩꯕꯅꯤ ꯁꯤꯅꯤꯅꯦ. ꯏꯕꯦꯝꯃ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ. ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯈꯟꯗꯣꯟ ꯅꯥꯏꯕ ꯌꯥꯎꯈ꯭ꯔꯒꯦꯕ? ꯍꯥ? ꯑꯁꯨꯛ ꯅꯅꯤꯡꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯥꯏꯃꯟꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯦꯛꯅꯤ. ꯇꯧꯕ ꯇꯧꯗ꯭ꯔꯣ? ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯗꯨꯅꯤ." ꯃꯃꯥꯒ ꯃꯅꯝꯃꯒ ꯑꯋꯥꯏ ꯈꯨꯝꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯐꯖꯕꯤꯗꯨ ꯃꯃꯥꯒ ꯃꯅꯝꯃꯒ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯗꯨꯅ ꯇꯞꯅ "ꯏꯃꯥ, ꯇꯣꯛꯂꯣ ꯌꯥꯔꯦꯕ. ꯏꯅꯝꯃꯁꯨ ꯏꯃꯥꯅ ꯄꯥꯉꯥꯡ ꯉꯥꯡꯕꯁꯤꯕꯨ ꯑꯑꯣꯏꯕ ꯑꯣꯏꯅ ꯂꯧꯏ. ꯃꯤꯅ ꯇꯥꯔꯒ ꯐꯖꯕꯁꯨ ꯑꯣꯏꯗꯦ.
ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯖꯔꯒꯦ, ꯈꯠꯅꯕꯤꯔꯅꯨ ꯌꯥꯔꯦ꯫ ꯆꯥꯏꯕꯤꯅ ꯍꯔꯦ ꯍꯩꯗ ꯀꯣꯏꯕꯦꯝꯃ, ꯅꯪꯅ ꯍꯩꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯇ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕ ꯊꯑꯣꯏꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯇꯧꯗꯈꯩ ꯐꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯇꯧꯔ ꯂꯩꯔꯤꯗꯣ? ꯍꯩ ꯃꯧ ꯇꯧ ꯉꯝꯕꯤ, 이몽 만ung기 타박 mayamsia 낭나 tawdawba natro aduga isa leisabisina loina tawdra leire aduga isaside wasilaga tabak sudene sawine hahayo ima hoina khalibasidi angakpani mausibu tabak sunaba leiba minai oinaga khalurabra aina yumsida mahoina laklibase yumsigi mabem oi gaina laklibani asi haiduna saibi phet haidoklaga imungda sangkirami mamang nupigi matawduda phajabegi mamadu sauningbana loirami aduna mamang nupina sangkibeduda sauni yenglaga tapna masinda masigi masamside phoiragane aigi thamoise pela dawni as yari baima tumi leiro magi mataw sidabu kanana tumi leiba ngamdoribano maunena phamja saraga dum lei hairasu mabem oi gaina laklibani hekta khumlei thabain khang ama subagi wakhal su leite tokloba kariya wabu leige ai loi hotnarageba yare mani nairano asi haiduna phajabina mamabu themjinduna magi phi matek ama watpadu adumak toklaga imung manunggi thabain khang oina tawrami ngehaki tungda phajabegi mapabung amadi mabung animak thabain khang sathoklubagi loin hanjinaraklami phajabegi mabung hanjilakpada chaibina paidu leibudu ubada ingangakna hey nupi nangmu kedorage amu paithoklaga leibuduna ngasai nungthildo aise koksi khrasi haidana phamungdi hiptuna leibani imagi bemagana aibo phamungdi hiptuna te lei mauni kaina thabak sudina nganglibani ne e imagi bemagana adumne haibrane makoita aina makoita dabu oidabu haijingadro nangbu thajade habanate pare ai imaga koi phajabigadane wari saruke asi haiduna phajabegi mabungdu saungna katrigi thokirami madu ubada chaibidi momonoktuna tas khamdauye hausikti chaibi agi igun khangamani aina kari tobungam ge haido khanglanieba asi haiduna chaibidu makhogi kada wakhal nungaina hangsik langlo leirami asomdana phajabegi mama masadu saksangda numidangi mathelu koi langduna mamai be mana insang malaga phajabina sak thongdu leirami tanjaduda phajabegi mabungdu sauna khonjil kanna lamyaidagi ma phajabegi mamasu masanupana laktana kaurapadu tabada ingangakna ibungo ima saksangna lainya aside sanglaklaga nang hainingbado haira laune mamagi wadu tabada phajabegi mabungdu sauna saksangda sanglaklami matamduda masanupisu leirambadu khonjildu kalapna ima hoina aigi nupida sam yengchilibsibu karigino noina sumaina mi yeng tardi ekhodi karam yum pan ngamne kai noi bunga nangna lakpaga mamai makok samantabu wangak tanganglibsibu nangi nupida ekhodi karisu haidena yarima ai noi gi tat pato khangle ngasidege aisu aigi nupise thabung awamda puraga leikirba kanam tawrani phajabi ngasai makhaidi tumina leirambani adubu mabungna manama pukhraga thabung maphamna leirani haina phau bhairakpaduda tumi leiba ngamda tapna thaso aikoidi inamada kari swaidabani inamana thabain khang tawdana kada dum leisila phauba kari swaidabani thabuk maphamda inama bupuduna chatpa haidudi migi mamangda yamna phajade madudadi tawbino yar angang nang ima sarone nang loisiloba imungse nangna loisilodana ha silo phajabbi mabungna dumna hairakpaduda wa makha taba ngamjada mamitagi mapi taduna tumina leplaga leirami adubu phajabigi mamadu sauna masanupagi mamaida kupakna tharami phajabigi mabungdu mamada sauni yenglaga aina seng bhai binatro imana aigi maida kupakna tharise phai ngasidagi itei nausu tongan charni nangna sida ngasaidagi huidongna khonglibasidi nangi nupini insinbagi oi phare tongan saba yam pamlabadini ngasidagi tongan sakro phajabina ima phajabigi mabungna ima hoina siyarabanina itei nauna thokpa adum panjakhragi asi haiduna phajabigi mabungdu sauna saksangdagi thokirami
Masanupana thokhrabada phajabigi mamadu hikna kablaklammi. Asiro ichanupa pokbagi nungai ba haibadubo maung laklaga nungai ni khalaba hojikti maungna imungse khabai khara sanu oi khairedana se. Ima si toba yare. Asi haiduna phajabi tapna mamana kaplibadu themjinbirammi. Adubu haizabagi wani phajabisu haidoktabagi wani mapukningdadi yam nungaijaramde. Adum oinamak phajabi nungaitabdu losillaga chak thonglibadu thuna loisillaga hanagumna mabung manamagi kada laktuna thongjina leplaga. So inama chak lori chak sarsi. Chaibina mi singse ontong asui kaiba khangkhijeda aiga oiradi lekrak hobo mada sangjakhrani. Phajabi manamagi wadu tabada ikaiduna lepa phawba ngamsilaklamne. Tanjaduda phajabigi mabungdu tapna bema koi sar nakoi sa thokluro. Phajabi wa makha taba ngamda tumina thoklaklami. Masanupini isuksuk thana janglakpadu ubada mamai bemadu nungaijaramde. Adubu nungaitabdu lotsinduna ima babudi chaba loikraba. Loikre nabungana namagadi kari hairei charoi hairei. Masanupigi wadu tabada phajabigi mamadu saurap tawna aina haidro kauranu haidana nangna mayadeba. Ima akhoi ta sawna luhongbaga asuk olibasibu karigino nupi thijringaidadi asumna tawramdabani. Ta sawna asumna tawbase wakal siam nungaite. Karigi isana do pukning sontharino nangidamak napabungaiga leiribasidi adugi saruk sakse sanab tawrasi. Asi haiduna mama masadu wakal nungaita chaktu sathoklammi. Mathangi ayukta phajabi nganna haugatlaga imung mangol sumang thelok siknana sitok sengdoklammi. Ado loiraga phajabidu magi yongkhamda kakhattuna phi saba haurammi. Ngaki tungda chaibidu masamana pungpha phana hakang wawa sanduna tum haugalaklammi. Matamdu chaibi phajabina phi sabadu ubada masin paithoklaga Dabana nakongsi itare ayo angan badagi hauna tekta taningdabna naremi. Asi haiduna saibi masamana aphabadu khomjillaga sabun punkhatlammi. Aduga lamjawramda onthoklaga paya amana mayada kana taklammi. Madu ubada phajabigi mamadu sauningbana mai haurammi. Aduna masadu apapata khangda sauna hey mong hugai biya lamjawramda onthoklaga nasinaya senglibadu auba mina uraga khoisibu tinsinarani ne akhoi yauna nangbu maningi sengnuba yadro sidi jaibisu manemgi khondu tabada ayu haugalakpada ngairingaida adumna tabadu masu branglangno saugalaklammi. Aduna payadu masinda takna o kusini kusi aina lamjawda chin sengni maning mayada sengni mapa kana namodo leisini ge chaibi aina kusi tawbada wata harakpa mido aidi market te setkadawni. Phajabigi mamadu mamogi matawduda mathabak yaiduna imai pema haibasi kaya thangamliba nupinu yengmune magi phanaba hairaka ibu khaya sini kaina haine. Chaibi manemgi matawduda sauna masin mayadu tengthoklaga ima aina imagi khaya chekina karam kana haikrage nungenganbagi imana khana masa bawribasibu karigino. Phajabigi mamadu manamana saugalakpaduda hena saugatuna nangna nakhat seke haribado aingona natrabadi kanadano ha nangna lamjawdu onthoklaga nasinaya senglibadu asat awongna uraga aikhoina waraktaba tadoriba khanglabra. Nayumda nama napana takpi tambidabagi nangna pangtaw tawbado sidadi yaroi. Heraima ima pabagati palakanuda ima hoina aikhoigi ima pabadagi kaidi heladana heli hende haiba nattene takpi tambirabu watle haibani kaino. Asi haiduna phajabigi mamaga manamaga amuk launaba hauraklammi. Anidu kana launabadu ubada phi sadu lairamba phajabidu yongkhamdagi kumtharaga mamagi manakta laktuna ima tu yariba nonganbada ngairi mina taraga phajadeba inamasu tokpiro imana ahaloibagi pangangangjabasibu kokta thoklaga loire. Bema inem sabi inemne tawrise nangna oibunadi matik sadawni ngang masakpase otok naikre nangna chapi tha dana inemna tawrise
ꯑꯍꯜ ꯊꯪꯁꯤꯗ ꯇꯥꯕ ꯌꯥꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯍꯟꯕꯤꯔꯤ꯫ ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯅ ꯏꯃꯥꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯏꯟꯁꯤꯟꯈꯤꯕ ꯌꯥꯎꯕꯒꯦ? ꯌꯥꯎꯗꯦ ꯏꯕꯦꯝꯃ, ꯆꯤꯟꯗꯣ ꯂꯩꯇꯣꯟ ꯁꯦꯡꯕꯤꯒꯅꯦ ꯅꯅꯝꯃꯈꯣꯏꯒ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯆꯗꯦ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯁꯥꯎꯅ ꯐꯖꯕꯤꯒꯤ ꯃꯃꯥꯗꯨ ꯁꯨꯛꯇꯣꯛꯂꯒ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯅ ꯊꯤꯔꯤꯕ ꯅꯆꯤꯟꯗꯣ ꯏꯈꯨꯠꯁꯤꯅ ꯄꯤꯔꯤ ꯄꯤꯔꯤ ꯅꯩꯒꯦꯅꯦ ꯅꯪ, ꯀꯥꯏꯈꯣꯅꯦ ꯅꯪ꯫ ꯐꯖꯕꯤꯅ, ꯏꯃꯥ ꯌꯥꯔꯦꯕ, ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯦ ꯃꯀꯣꯛꯁꯦ ꯆꯥꯛꯄꯅꯦꯕ, ꯃꯥꯟꯅꯔꯨꯅꯨ꯫ ꯕꯦꯝꯃ, ꯑꯉꯥꯎꯕꯒ ꯃꯥꯟꯅꯕ ꯂꯦꯝꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯜꯂꯒ ꯂꯩꯕꯗꯣ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯉꯥꯎꯕꯅ ꯌꯨꯝꯃꯩ ꯊꯥꯕꯁꯦ ꯆꯥꯛꯇꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯤꯅꯗꯤ ꯈꯪꯗꯕ, ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯐꯠꯇꯅ ꯑꯗꯨꯝ ꯎꯗꯧꯔꯤꯅꯤ꯫ ꯌꯥꯔꯦꯁꯦ, ꯌꯥꯔꯤꯈꯩ ꯃꯥꯟꯅꯗꯅꯕ ꯇꯧꯔꯒ ꯂꯣꯏꯔꯁꯦ꯫ ꯏꯃꯥꯁꯨ ꯏꯔꯨ ꯁꯥꯗꯦꯡꯗꯧꯕꯗꯣ ꯁꯥꯗꯦꯡꯂꯨꯔꯣ, ꯑꯩꯁꯨ ꯐꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯃꯥꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯐꯤ ꯂꯣꯏꯗꯧꯕ ꯃꯇꯦꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯐꯖꯕꯤꯁꯨ ꯐꯤ ꯃꯇꯦꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯃꯄꯥꯕꯨꯡꯒꯤ ꯍꯥꯟꯅ ꯊꯤꯗꯣꯛꯂꯒ ꯃꯃꯥꯒ ꯃꯈꯣꯏꯅꯤꯒꯤ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯏꯕꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ, ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯣꯝꯗꯣꯝ ꯂꯩꯖꯕꯗꯒꯤ ꯑꯍꯥꯎꯕꯁꯨ ꯆꯥꯕ ꯐꯪꯂꯅꯤ꯫ ꯁꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨ ꯉꯥꯡꯗꯅ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯅ ꯉꯥꯡꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯐꯖꯕꯤꯒꯤ ꯃꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯗꯨ ꯁꯥꯎꯗꯅꯕ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯗ ꯇꯣꯝꯕꯤꯗꯨ ꯁꯤꯡꯖꯨ ꯃꯌꯨꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯆꯥꯏꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯈꯨꯖꯤꯟ ꯐꯦꯡꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯅꯝꯃ, ꯏꯇꯥꯕꯨ ꯀꯔꯣꯝꯗ ꯂꯩꯈꯤꯒꯦ? ꯈꯪꯖꯗꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯃꯣꯏꯒ ꯁꯦꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯇꯣꯝꯕꯤ ꯆꯥꯏꯕꯤꯒꯤ ꯈꯣꯟꯗꯥꯗꯨꯗ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯃꯆꯤꯟꯅꯗꯤ ꯀꯥꯡꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯃꯨꯡ ꯂꯣꯝꯗꯣꯟ ꯁꯤꯜꯂꯒ, ꯏꯇꯥ! ꯐꯖꯕꯤꯁꯨ ꯇꯣꯝꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯇꯞꯅ, ꯏꯇꯥ, ꯑꯩꯒꯤ ꯀꯥꯗ ꯂꯩꯌꯦ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣ꯫ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯁꯨ ꯇꯥꯍꯥ ꯐꯖꯕꯤꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯏꯕꯤ ꯇꯣꯝꯕꯤꯅ ꯆꯪꯈꯤꯕꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ, ꯁꯛꯇꯥꯁꯤꯒ ꯇꯧꯖ ꯁꯥꯔꯤꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯐꯦꯡꯐꯝ ꯊꯣꯛꯄ ꯐꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯅ ꯐꯖꯕꯤꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯐꯖꯕꯤꯗꯨ ꯐꯃꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ, ꯏꯇꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯏꯇꯥ, ꯑꯩ ꯄꯨꯛꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯅꯦ ꯍꯣꯏꯗꯤ? ꯑꯋꯥꯡꯗ ꯃꯔꯨꯞ ꯇꯤꯟꯅꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯦ꯫ ꯏꯇꯥ, ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯀꯟꯕꯤꯔꯛꯎꯕ꯫ ꯍꯣꯏ, ꯑꯩ ꯀꯟꯕꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯍꯥꯊꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯐꯖꯕꯤꯅ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯕꯒ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ, ꯏꯇꯥ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯂꯝ, ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯎꯒꯦ꯫ ꯀꯔꯤ ꯇꯧꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯐꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯇꯞꯅ ꯐꯖꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯦꯠꯇꯣꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯔꯤꯁꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯃꯥꯏꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯃꯄꯥꯟꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯆꯥꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯝꯃꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯉꯛꯄꯒꯤ ꯊꯃꯣꯏꯅꯤ, ꯅꯠꯇꯦ ꯅꯨꯡ ꯑꯣꯏꯅꯕꯨ ꯄꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯃꯄꯨ ꯁꯣꯛꯄꯗ ꯄꯤꯅꯥꯎꯅ ꯈꯣꯡꯕꯗꯧꯅ ꯂꯥꯛꯇꯅ ꯈꯣꯡꯂꯛꯂꯤꯕꯁꯤꯅ? ꯏꯅꯝꯃ, ꯏꯇꯥꯅ ꯐꯃꯨꯡꯗ ꯃꯕꯨꯛ ꯅꯥꯗꯨꯅ ꯐ꯭ꯔ ꯑꯣꯜꯂꯒ ꯈꯥꯡꯂ ꯐꯥꯎꯕꯗ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯏꯅꯝꯃꯒꯤ ꯄꯨꯛꯆꯦꯜꯗꯣ ꯑꯗꯨ ꯍꯥꯏꯕ꯫ ꯀꯔꯤ? ꯃꯁꯥꯅꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯝꯗꯧꯅ ꯃꯥ ꯃꯁꯥ ꯉꯝꯃꯤ ꯉꯝꯗꯦ ꯈꯪꯗꯧꯔꯤꯒꯦ? ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯁꯨꯛ ꯑꯋꯣꯛ ꯑꯄꯥ ꯁꯥꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃꯕꯨ ꯅꯌꯨꯝꯗ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯇꯣꯝꯕꯤ ꯆꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯤ ꯈꯠꯅꯩ ꯍꯥꯏꯕꯗꯨ ꯊꯣꯛꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈ꯭ꯌꯥꯠ ꯆꯤꯛꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯆꯥꯏꯕꯤꯗꯤ ꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯥꯕꯨ ꯀꯤꯔꯤ ꯈꯟꯗꯨꯅ ꯃꯊꯣꯏ ꯀꯥꯅ ꯅꯣꯛꯂꯒ, ꯕꯦꯝꯃ, ꯅꯪ ꯂꯩꯁꯥꯕꯤꯅꯤ, ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯕꯗꯤꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯁꯣꯏꯗꯅ ꯈꯪꯂꯔꯣꯏ꯫ ꯇꯣꯝꯕꯤ ꯆꯥꯏꯕꯤꯒꯤ ꯈꯣꯟꯗꯥꯗꯨ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯞꯅ, ꯏꯅꯝꯃ, ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯄꯩꯈꯩ ꯂꯩꯍꯧꯏ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯂꯒ ꯏꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯄꯥꯝꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯐꯔꯦ, ꯏꯅꯝꯃ ꯍꯣꯏꯅ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯥꯛꯆꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫
ꯆꯥꯏꯕꯤ ꯇꯣꯝꯕꯤꯅ ꯆꯪꯈꯤꯕꯗꯨꯗ ꯃꯁꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ, ꯂꯥꯛꯅꯤꯡꯉ ꯂꯥꯛꯎ, ꯂꯥꯛꯅꯤꯡꯗ ꯇꯣꯛꯎ ꯀꯩꯅꯣ? ꯃꯁꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯛꯇ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ. ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯖꯍꯧꯔꯒꯦ. ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯗꯤ ꯃꯤ ꯈꯠꯅꯕ ꯁꯣꯏꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯗꯨ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯇꯥ, ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ. ꯏꯇꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ? ꯏꯅꯝꯃꯒ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯇꯣꯝꯕꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯔꯝꯃꯤ. ꯏꯇꯥ, ꯑꯩ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯐꯖꯕꯤ ꯉꯝꯗ ꯃꯇꯥꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯐꯖꯕꯤ ꯃꯇꯥꯅ ꯋꯥꯔꯧꯅ ꯆꯠꯈꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯏꯇꯥ, ꯅꯪꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯥ? ꯑꯁꯤ ꯈꯟꯅ ꯐꯖꯕꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯄꯥꯕꯨꯡꯒ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯃꯕꯨꯛ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯕꯨꯛ ꯅꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯁꯦꯝꯕꯤꯗꯨꯅ ꯄꯤꯊꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5 ꯂꯩꯔꯒ ꯆꯥꯏꯕꯤ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯛꯂꯝꯃꯤ. ꯃꯁꯥꯗꯨ ꯀꯟꯅ ꯊꯛ ꯅꯤꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯏꯐꯥꯏ ꯐꯥꯏꯅ, ꯃꯣꯏ ꯇꯥꯗꯨꯕꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯁꯥꯁꯤꯁꯨ ꯅꯤꯞꯄꯅ ꯌꯥꯗ꯭ꯔꯦ. ꯍꯣ, ꯇꯥꯔꯕꯣ? ꯇꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯃꯔꯣꯟ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯈꯩ ꯃꯄꯨꯔꯣꯏꯕꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯧꯔꯝꯃꯤ. ꯐꯖꯕꯤꯒꯤ ꯃꯕꯨꯡꯗꯤ ꯑꯁꯣꯝꯗ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯋꯥꯏ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ. ꯑꯁꯣꯝꯗꯅ ꯃꯅꯝꯃꯅ ꯉꯝꯗ ꯃꯕꯨꯡ ꯀꯧꯕꯗꯨ ꯇꯥꯕꯗ ꯐꯖꯕꯤ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯏꯅꯝꯃ, ꯀꯔꯤ ꯇꯧꯔꯒꯦ? ꯆꯥꯏꯕꯤ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯊꯛ ꯅꯤꯛꯂꯝꯕꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯕꯨꯡꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯐꯖꯕꯤ ꯃꯅꯝꯃꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯆꯥꯏꯕꯤ ꯐꯖꯕꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯛ ꯅꯤꯛꯇꯨꯅ ꯄꯣꯝꯕꯤꯗꯨ ꯍꯦꯟꯅ ꯀꯟꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯞꯆꯤꯜꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯐꯖꯕꯤꯒꯤ ꯃꯕꯨꯡꯁꯨ ꯋꯥꯌꯥꯟꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯄꯣꯝꯕꯤꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯞꯆꯤꯜꯂꯒ ꯂꯩꯕꯗꯨꯗ ꯏꯉꯛꯉꯛꯅ, ꯍꯩ ꯅꯨꯄꯤ, ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯊꯤꯜ ꯄꯨꯕꯁꯤꯗ ꯄꯣꯝꯕꯤ ꯁꯨꯞꯆꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯁꯥꯗꯕ꯭ꯔꯣ? ꯏꯁꯥꯁꯦ ꯏꯪꯕꯅ ꯂꯣꯏꯔꯦ. ꯐꯖꯕꯤꯒꯤ ꯃꯕꯨꯡꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ, ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩ ꯏꯁꯥꯁꯦ ꯏꯪꯕꯅ ꯂꯣꯏꯔꯦ, ꯏꯪꯊꯝ ꯆꯠꯂꯤ, ꯄꯣꯝꯐꯤ ꯑꯃꯇꯒ ꯍꯥꯞꯆꯤꯜꯂꯛꯑꯣ. ꯍꯣꯏ ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯒꯤ ꯅꯨꯄꯥꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯣꯝꯐꯤ ꯑꯇꯩ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯇꯞꯅ, ꯅꯨꯄꯤ, ꯅꯪ ꯉꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯏꯃꯥ ꯍꯣꯏꯗ ꯍꯪꯂꯨꯈꯤꯒꯦ. ꯃꯣꯏꯅꯕꯨ ꯄꯤꯔꯛ... ꯆꯥꯏꯕꯤ ꯅꯍꯦꯟꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯤꯕꯗꯨ ꯇꯥꯗꯕꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯃꯥ ꯀꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁ, ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕ ꯑꯣꯏꯔꯗꯤ ꯏꯪꯂꯁꯨ ꯏꯪꯅ ꯑꯗꯨꯃꯛ ꯈꯥꯡꯖꯤꯜꯂꯝꯕꯅ ꯐꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯏꯪꯕ ꯈꯥꯡꯕꯒ ꯃꯁꯥ ꯃꯎꯗꯨꯁꯨ ꯆꯤꯛꯄ ꯅꯥꯕ ꯇꯧꯔꯛꯄꯗꯨꯗ ꯅꯍꯦꯗꯨꯅ ꯈꯪꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯐꯖꯕꯤꯒꯤ ꯃꯕꯨꯡꯗꯨ ꯇꯍꯥ ꯃꯃꯥꯕꯨ ꯀꯧꯕꯗ ꯇꯥꯗꯕꯗꯨꯗ ꯐꯖꯕꯤꯅ ꯑꯣꯏꯅ, ꯇꯥꯆꯧ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯀꯧꯔꯤꯕꯣ? ꯏꯃꯥꯒꯤꯒ ꯅꯪꯒꯤꯒ ꯄꯣꯝꯕꯤꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ. ꯅꯅꯝꯕꯗꯣ ꯅꯤꯛꯄꯗꯣ ꯂꯩꯍꯧꯔꯦ. ꯍꯣꯏ ꯇꯥꯆꯧ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯇꯍꯥ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯣꯝꯕꯤꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯕꯨꯡꯗ ꯄꯥꯈꯠꯅ, ꯏꯅꯝꯃꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯩ ꯏꯁꯤꯡ ꯈꯔ ꯂꯨꯝꯃꯧꯔꯥ? ꯍꯣꯏ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ. ꯃꯁꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯤꯛꯍꯧꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯒꯤ ꯃꯕꯨꯡꯗꯨ ꯃꯆꯟꯅꯨꯄꯤꯗꯒꯤ ꯄꯣꯝꯕꯤꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯥꯊꯨ ꯆꯪꯈꯤꯔꯝꯃꯤ. ꯐꯖꯕꯤꯁꯨ ꯄꯥꯈꯠꯅ ꯐꯨꯡꯒꯥꯗ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯃꯤ. ꯏꯁꯤꯡꯗꯨ ꯈꯔ ꯁꯥꯕꯒ ꯀꯣꯟ ꯑꯃꯗ ꯍꯩꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯣꯟꯗꯨ ꯐꯤꯅ ꯆꯦꯠꯅ ꯍꯩꯗꯣꯛꯅꯕ ꯍꯥꯏꯗꯅ ꯄꯨꯟꯁꯤꯜꯂꯒ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯖꯤꯟꯅ ꯂꯦꯞꯇꯨꯅ ꯀꯤꯅ ꯇꯥꯆꯧ, ꯏꯁꯤꯡꯁꯤ ꯏꯅꯝꯃꯒꯤ ꯃꯈꯣꯡ ꯑꯣꯝꯃꯣ. ꯀꯔꯥꯏ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯒꯤ ꯃꯕꯨꯡꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯀꯣꯟꯗꯨ ꯂꯧꯔꯒ ꯊꯛ ꯅꯤꯛꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯈꯣꯡꯗ ꯑꯣꯝꯕꯤꯔꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯆꯥꯏꯕꯤꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯂꯝꯕꯗꯨ ꯇꯞꯅ ꯐꯔꯛꯂꯝꯃꯤ. ꯆꯥꯏꯕꯤ ꯃꯆꯟꯅꯨꯄꯤꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯕꯗꯨ ꯅꯥꯕ ꯐꯕꯗ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯔꯝꯃꯤ. ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯐꯖꯕꯤꯒꯤ ꯃꯕꯨꯡꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯆꯟꯅꯨꯄꯤꯅ ꯄꯥꯝꯖꯕ ꯍꯩꯉꯥꯟꯗꯨ ꯂꯩꯔꯛꯂꯝꯃꯤ. ꯐꯖꯕꯤꯒꯤ ꯃꯕꯨꯡꯅ ꯃꯪꯒꯣꯜꯗꯥꯔꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯐꯖꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ.
Isantobi, ngasidi ibungna isana pamjaba haingando isalgini haidana lerakpani. Si, lausilusi. Asengmara tasa. Hoi, sene lausiluni. Hoi. Asi haiduna phajabi harauna mabungna piri haingando lausilami. Asomdana mabung masal wari saribadu chaibina lumduna imungdagi tarami. Mapuroibana masalna pamjaba haingan lerakle tabada chaibi masindu khajik paithoklaga. Khangniba changda changa kisanoba. Asi haiduna chaibi sauna mapuroiba changlakpa ngaidu leirami. Ikui kuidana phajabi mabungsu isai matek ama ngangangduna changlaklami. Adubu magi nupina paithoklaga leiramlibadu ubada khangprek khangna. Kari pibamno nang leiramsina. Nate, karigino nang namaram sadana sel asuk loithokpa pamisibo. Ha, kariginoba. Phajabi mabungdu magi nupina leiramliba phibam amadi hanglakliba wahangduda makok ngauduna makoktu haifet hotna. Karino ai nangmudi khumda mamai makok samda wahangun hangjileisibo. Karino mi. Chaibidi mapuroiban haribu wadu khangsinada sarini khanna yam sauningba haidu oirami. Aduna sauri. Hona salibema wangang haibisiginya hainganga leirakna tawribadubu adubu haiwani. As adugi oira. Angang ase haingan pamjabadu leibirakpani. Sibu kari tawrage? Kari tawragi? Selo silibasidi khangponte. Mana aikoi karibu kanadoino. Adudi hai na nangna lehau tawduna thakliknikpado. Isan sinadro kusian hotnaridubo. Chaibi mapuroibana asengba hairakpaduda wa khumningai leiramde. Adubu ngihak tumina leiraga mana ngamda yade matagum sausinnaduna. Adubudi hayengwai magi luhongbada aikhoina loina hotnadaurisidi. Asi haiduna saibi wadu sugrumugru tawduna loisinkhirami. Phajabisu mabunga manamaga ngangnaribadu khara tahaubana haingandu huksinba ngamda langthokpasu pamu tawduna asum leiringaida mamana kauraklami. Bema makha thangbagi nanena pi amuk tahauminasi hairine. Hoima. Asi haiduna phajabi haingandu yongkhamna kalda thamlamlaga thangnabagi yumda chatkirami. Numit adugi matung ikuidana chaibi thaleplaklami. Paudu tabada imungi mipum khudingmak yamna haraunarami. Phajabigi mama mapana phanama mabu waraudunasu masu phanglani tabada waraubu pumba kokirami. Chaibi tongan charin haina sarubana akan araktu masanupida haiba ikaibadagi matomta hotnadawgi tawrami. Adumna tawba khuding mama mapana phajabida manam madu akan batawhanganu mana taw haiduna thaudarami. Phajabisu kaisu haida mama mapana haibadu adumak tawrami. Madugi sumathakta chaibina chakmaudana chada thakta leiba matamda masanupina manamna saba yanaba koisin senduna hotnarami. Adugi sumathakta chaibina masai sonduna mapuroibana charam thaklama pumba phajabina loina pheng machama tawrami. Chaibi imung manungna mangonda utliba matawduda masu mabungning olaklami. Nongmagi numittadi chaibidu imengmengna mapuroibadu onsillaga. Akhoina tongan charini tawrise. Isanupisi hena wanaba tare. Aduna punsinaba tawrasiba. Chaibigi wadu tabada magi nupadu ingangakna wangangda magi nupigi maraibakta makutuna haipet thamlami. Aduga amuk masagi maraibakta thamlami aduga tapna. Kaishudi tawdeda. Kaidawrage? Aidi nangna wakal tan hairakpaduda ingangakduri. Aina haise phagi natteko. Hoise aisu khalamlibani horense ko posei mayamsi pulak honjilaga loire. Asi haiduna numit adudagi tokai sanarambadu pulak punsinduna imungdu nungsi sanara leiminarami. Madugi matung saibisu makum matha suraktuna masanupa ama phangjarami. Mapu maben anidi masunupa ama phangjabaduda haraubagi pandom lomba haibadu oirami. Phajabisu adu mangai mayam masak matau phajabam phangbaduda yamna haraujarami. Asumna matam khara haukrabada angang aduna kapai sat phairakpada phajabisu mama mapana khul thangnabadagi suba nomba kanba nupa amada thajaduna luhongkirami.